ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯍꯧꯗꯕ, ꯇꯨꯝꯁꯤꯠ ꯐꯥꯍꯧꯗꯕ ꯃꯇꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯅꯆꯤꯡꯕ ꯆꯪꯕ ꯃꯇꯝꯗ ꯃꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯠ ꯑꯁꯤ ꯈꯨꯠꯅ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯏꯒꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯊꯦꯡꯂꯤꯕ, ꯅꯣꯏꯕ ꯈꯣꯠꯄ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯕꯒꯦ ꯑꯃꯁꯨꯡ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕꯒꯦ ꯍꯥꯏꯕꯗꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯣꯏꯔꯤꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯑꯁꯤꯅ ꯃꯤꯠꯇ ꯊꯦꯡꯗꯨꯅ ꯅꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯗꯒꯤ ꯄꯤ ꯊꯣꯛꯍꯜꯂꯛꯇꯨꯅ ꯑꯃꯣꯠ ꯑꯀꯥꯏ ꯌꯥꯎꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯤꯠ ꯁꯥꯒꯠꯄ ꯈꯣꯠꯄ ꯑꯁꯤ ꯐꯍꯜꯂꯤ꯫ ꯃꯇꯝ ꯈꯔꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯣꯏꯕ ꯑꯁꯤꯅ ꯚꯦꯒꯁ ꯅꯔꯚ ꯑꯦꯛꯇꯤꯚꯦꯠ ꯇꯧꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯕꯤꯠ ꯑꯁꯤ ꯍꯟꯊꯍꯟꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯁꯅꯆꯤꯡꯕ ꯂꯩꯕ ꯑꯗꯨꯁꯨ ꯅꯦꯝꯊꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯔꯛ ꯐꯥꯗꯣꯛꯇ ꯌꯥꯝꯅ ꯇꯦꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯤꯠ ꯍꯥꯏꯐꯦꯠꯇꯪ ꯅꯣꯏꯕ ꯑꯗꯨꯗ ꯐꯪꯕ ꯀꯥꯟꯅꯕꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯣꯏꯕ ꯑꯁꯤ ꯍꯦꯕꯤꯠ ꯑꯣꯏꯔꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯂꯦꯌꯔ ꯑꯣꯏꯔꯤꯕ ꯀꯣꯔꯅꯤꯌꯥ ꯑꯁꯤ ꯄꯥꯊꯍꯜꯂꯛꯇꯨꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯕ, ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯃꯁꯨꯡ ꯌꯦꯡꯕꯒꯤ ꯁꯛꯇꯤ ꯍꯟꯊꯔꯛꯄ ꯃꯁꯤꯅꯆꯤꯡꯕ ꯂꯩꯅꯥ ꯃꯈꯜ ꯀꯌꯥ ꯑꯃ ꯅꯥꯔꯛꯄ ꯌꯥꯏ꯫ ꯃꯊꯪꯗꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯠꯇ ꯑꯃꯣꯠꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯅꯣꯏꯕꯗ ꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯨꯠꯅ ꯊꯦꯡꯖꯤꯟꯕ ꯇꯛꯁꯤꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯀꯣꯔꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯦꯌꯔ ꯑꯁꯤꯒ ꯑꯃꯣꯠꯄ ꯑꯗꯨꯒ ꯇꯛꯈꯥꯏꯅꯔꯛꯇꯨꯅ ꯃꯗꯨ ꯈꯣꯒꯥꯏꯔꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯍꯟꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯒ꯭ꯂꯣꯀꯣꯃꯥ ꯍꯥꯏꯔꯤꯕ ꯃꯤꯠꯀꯤ ꯂꯩꯅꯥ ꯑꯁꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯀꯥ ꯍꯦꯟꯅ ꯅꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐ꯭ꯂꯨꯏꯗ ꯄ꯭ꯔꯦꯁꯔ ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯣꯞꯇꯤꯛ ꯅꯔꯚꯁꯤꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯁꯣꯛꯂꯛꯇꯨꯅ ꯃꯤꯠ ꯐꯥꯎꯕ ꯇꯥꯡꯍꯟꯕ ꯌꯥꯕꯒꯤ ꯆꯥꯡ ꯑꯗꯨꯗ ꯂꯩ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯦꯟ ꯊꯤꯝꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯕꯤꯗ ꯑꯇꯦꯟꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕ꯫ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯇꯦꯟꯍꯟꯖꯕꯅꯤ꯫ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯚꯤꯗꯤꯑꯣ ꯑꯁꯥꯡꯕꯁꯨ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯄꯨꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫